ꯄꯤꯌꯥꯏꯅꯨꯗꯨ ꯒꯦꯠ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯐꯤꯚꯝꯗꯨꯗ ꯚꯦꯟ ꯗ꯭ꯔꯥꯏꯚꯔꯗꯨꯁꯨ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗꯨꯁꯨ ꯄꯤꯌꯥꯏꯅꯨ ꯎꯕꯗ ꯂꯣꯏꯅ ꯅꯣꯛꯂꯛꯏ꯫ ꯚꯦꯟ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯊꯛꯅ ꯇꯧꯗ ꯌꯥꯅꯤ, ꯅꯣꯡ ꯐꯥꯗꯣꯛ ꯏꯆꯥꯅ ꯊꯤꯡꯕꯕꯨ." ꯖꯤꯅꯥꯅ ꯅꯣꯛꯂꯒ, "ꯀꯩꯅꯣ, ꯈꯣꯡꯎꯞꯇꯨꯐꯥꯎ ꯇꯣꯡꯕ ꯅꯪꯗ꯭ꯔꯕꯣ?" ꯄꯤꯌꯥꯏꯅꯨꯅ, "ꯅꯪꯗ꯭ꯔꯦꯟꯇ." ꯚꯦꯟꯗꯨꯁꯨ ꯊꯧꯕ ꯍꯧꯔꯛꯂꯦ꯫ ꯄꯤꯌꯥꯏꯅꯨ ꯚꯦꯟ ꯃꯅꯨꯡꯗ ꯈꯣꯡꯎꯞ ꯃꯔꯤꯗꯨ ꯀꯟꯅ ꯁꯝꯃꯤ꯫ ꯎꯆꯤꯟ-ꯅꯥꯆꯤꯟꯅ ꯌꯥꯔꯛꯂꯦ꯫ ꯁ꯭ꯀꯨꯜꯁꯨ ꯌꯧꯔꯗꯨꯅ ꯅꯨꯄꯤꯁꯤꯡꯗꯨ ꯚꯦꯟꯗꯒꯤ ꯃꯊꯪ ꯀꯨꯝꯊꯅꯔꯛꯏ꯫ ꯄꯤꯌꯥꯏꯅꯨꯒ ꯖꯤꯅꯥꯒꯗꯨ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯀꯥꯟꯇꯁꯨ ꯃꯥꯒꯤ ꯕꯨꯂꯦꯠꯇꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯄꯤꯌꯥꯏꯅꯨꯗꯤ ꯀꯥꯟꯇꯗ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯁꯥꯇ꯭ꯔ ꯑꯇꯩꯗꯤ ꯂꯣꯟꯅ ꯉꯥꯎꯖꯕꯅꯤ, ꯑꯗꯨꯕꯨ ꯄꯤꯌꯥꯏꯅꯨꯗꯤ ꯐꯣꯡꯅ ꯍꯦꯛꯇ ꯑꯗꯨꯃꯛ ꯌꯦꯡꯉꯤ꯫ ꯖꯤꯅꯥꯅ, "ꯀꯩ ꯈꯨꯌꯦꯡꯅꯣ? ꯂꯥꯎ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯀꯥꯟꯇꯁꯨ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯗꯨꯅ ꯑꯣꯐꯤꯁꯇ ꯆꯪꯈ꯭ꯔꯦ꯫ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯖꯤꯅꯥꯅ ꯀ꯭ꯂꯥꯁꯇ ꯆꯪꯉꯛꯄꯗ ꯑꯃꯔ ꯄꯤꯌꯥꯏꯅꯨꯗ ꯂꯣꯟꯅ ꯌꯦꯡꯖꯔꯛꯏ꯫ ꯄꯤꯌꯥꯏꯅꯨꯒ ꯖꯤꯅꯥꯒꯁꯨ ꯂꯤꯟꯗꯥꯒ ꯊꯥꯖꯒꯒꯤ ꯃꯅꯥꯛꯇ ꯐꯝꯈ꯭ꯔꯦ꯫ ꯄꯤꯌꯥꯏꯅꯨꯅ, "ꯅꯣꯏ ꯑꯅꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯁꯣꯒ ꯄꯥꯏꯕ꯭ꯔꯣ?" ꯖꯤꯅꯥꯅ ꯑꯃꯨꯛ, "ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯥꯛꯈꯤꯒꯁꯦ ꯉꯝꯗ꯭ꯔꯕꯅꯦ." ꯂꯤꯟꯗꯥꯅ, "ꯄꯥꯏꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯔꯤꯗꯨ ꯄꯨꯟꯅ ꯅꯣꯛꯂꯛꯏ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯆꯥꯟꯅꯖꯕ ꯃꯇꯧ ꯑꯗꯨ ꯀ꯭ꯂꯥꯁ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯀꯜꯂꯛꯆꯔꯝꯃꯤ꯫ ꯕꯦꯜꯁꯨ ꯇꯥꯔꯗꯨꯅ ꯀ꯭ꯂꯥꯁ ꯇꯧꯕ ꯍꯧꯔꯦ꯫ ꯂꯥꯁ ꯄꯦꯔꯣꯠꯅꯤ꯫ ꯂꯥꯁ ꯄꯦꯔꯣꯠꯇꯨ ꯀꯥꯟꯇꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯄꯤꯌꯥꯏꯅꯨꯅ ꯉꯥꯏꯖꯔꯛꯄ ꯀ꯭ꯂꯥꯁꯇꯨꯁꯨ ꯑꯗꯨꯃꯛꯅꯤ꯫ ꯃꯄꯨꯛꯅꯤꯡꯗꯨ ꯏꯔꯥꯡ ꯂꯥꯡꯉꯤ, ꯊꯣꯡꯂꯣꯝꯗꯁꯨ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯃꯔꯣꯝꯗꯅ ꯂꯤꯟꯗꯥꯒ ꯕꯤꯀꯥꯁꯀ ꯂꯣꯟꯅ ꯌꯦꯡꯅꯔꯤ꯫ ꯕꯤꯀꯥꯁꯅ ꯂꯤꯟꯗꯥꯗ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯛꯏ꯫ ꯂꯤꯟꯗꯥ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯖꯤꯅꯥꯁꯨ ꯑꯃꯔꯕꯨ ꯃꯤꯔꯛ ꯅꯥꯔꯒ ꯌꯦꯡꯗꯨꯅ ꯂꯣꯟꯅ ꯌꯦꯡꯖꯕ ꯂꯦꯞꯇꯦ꯫ ꯑꯃꯔꯅ ꯄꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯛꯄꯗ ꯖꯤꯅꯥꯒ ꯑꯣꯏꯅ ꯍꯦꯛꯇ ꯃꯤꯠꯆꯥꯅꯩ꯫ ꯑꯃꯔꯅ, "ꯗꯥꯎꯗꯤꯀꯣ, ꯑꯃꯥꯡꯕꯗ ꯍꯥꯏꯁꯤꯅꯤ." ꯔꯣꯍꯤꯠ ꯅꯣꯛꯂꯗꯨꯅ ꯁꯨꯔꯒ ꯄꯥꯟꯗꯨꯅ ꯏꯁꯩ ꯁꯛꯆꯤꯜꯂꯛꯏ꯫ "ꯈꯜꯂꯨꯕꯅ ꯑꯃ, ꯑꯣꯏꯔꯛꯄꯅ ꯑꯃ." ꯑꯃꯔꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯔꯣꯍꯤꯠꯀꯤ ꯏꯁꯩ ꯑꯗꯨꯗ ꯄꯨꯟꯅ ꯅꯣꯛꯂꯛꯏ꯫ ꯀꯥꯟꯇꯁꯨ ꯀ꯭ꯂꯥꯁꯇ ꯆꯪꯉꯛꯏ꯫ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗꯣ ꯍꯥꯟꯅꯒꯨꯝ ꯑꯣꯖꯥ ꯆꯪꯂꯛꯄꯗ ꯆꯞ ꯃꯥꯟꯅꯅ ꯋꯤꯁ ꯄꯤꯔꯝꯃꯤ꯫ ꯀꯥꯟꯇꯅ, "ꯐꯝꯃꯨ." ꯀꯥꯟꯇꯁꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯈ꯭ꯔꯦ꯫ ꯅꯣꯠ ꯈꯔ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍ꯭ꯋꯥꯏꯠ ꯕꯣꯔꯗꯇ ꯏꯔꯤꯉꯩ ꯐꯣꯟ ꯂꯥꯛꯄꯒꯤ ꯔꯤꯡꯇꯣꯟ ꯇꯥꯔꯛꯏ꯫ ꯀꯥꯟꯇꯗꯨ ꯂꯥꯛꯂꯤꯕ ꯔꯤꯡꯇꯣꯟꯗꯨ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯔꯤꯡꯗꯨ ꯑꯗꯨꯃꯛ ꯈꯣꯡꯂꯤ꯫ ꯄꯤꯌꯥꯏꯅꯨꯗꯨ ꯅꯣꯠ ꯁꯤꯜꯂꯝꯕꯅꯤ꯫ ꯃꯥꯒꯤ ꯕꯦꯛ ꯃꯅꯨꯡꯗꯒꯤ ꯐꯣꯟꯒꯤ ꯔꯤꯡ ꯂꯥꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯄꯥꯈꯠꯅ ꯕꯦꯛꯇ ꯃꯈꯨꯠꯇꯨ ꯍꯨꯝꯖꯤꯟꯗꯨꯅ ꯐꯣꯟꯗꯨ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯐꯣꯟꯗꯨ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯃꯔꯛꯇ ꯌꯥꯎꯈꯤꯕꯅ ꯊꯤꯐꯝ ꯈꯪꯗ꯭ꯔꯦ꯫ ꯀꯥꯟꯇꯗꯨ ꯐꯣꯟ ꯔꯤꯡ ꯑꯗꯨꯅ ꯈꯣꯡꯂꯤꯕ ꯃꯥꯏꯀꯩꯗ ꯂꯥꯛꯄꯗ ꯄꯤꯌꯥꯏꯅꯨꯒꯤ ꯃꯄꯥꯗ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯐꯣꯟ ꯔꯤꯡꯗꯨꯁꯨ ꯇꯠꯈ꯭ꯔꯦ꯫ ꯄꯤꯌꯥꯏꯅꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯃꯥꯏ ꯍꯥꯏꯒꯠꯂꯛꯄꯗ ꯀꯥꯟꯇ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ, "ꯏꯃꯥ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯃꯅꯤꯡ ꯈꯔ ꯍꯜꯂꯤ꯫ ꯀꯥꯟꯇ ꯄꯤꯌꯥꯏꯅꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤꯔꯥ?" ꯄꯤꯌꯥꯏꯅꯨ ꯄꯥꯈꯠꯅ, "ꯀꯩꯕꯣ? ꯅꯠꯇꯦ." ꯀꯥꯟꯇ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯄꯤꯔꯛꯑꯣ." "ꯁꯥꯔ, ꯑꯩꯒꯤ ꯅꯠꯇꯤꯌꯦ." ꯀꯥꯟꯇ ꯄꯤꯌꯥꯏꯅꯨꯒꯤ ꯕꯦꯛꯇꯨ ꯂꯧꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯇꯦꯕꯜꯗꯨꯗ ꯖꯣꯔ ꯍꯩꯊꯔꯛꯏ꯫ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯐꯣꯟ ꯑꯗꯨ ꯇꯥꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯄꯤꯌꯥꯏꯅꯨ ꯃꯃꯤꯠꯇ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯉꯛꯄꯅꯁꯨ ꯂꯣꯏꯔꯦ, ꯀꯃꯥꯏꯅ ꯌꯥꯎꯔꯝꯂꯤꯕꯅꯣ ꯈꯜꯂꯤꯕꯅꯤ꯫ ꯀꯥꯟꯇ ꯐꯣꯟꯗꯨ ꯂꯧꯈꯠꯇꯨꯅ ꯄꯤꯌꯥꯏꯅꯨꯗ ꯊꯥꯡꯒꯠꯇꯨꯅ ꯎꯠꯂꯛꯏ꯫ "ꯁꯤ ꯅꯪꯒꯤ ꯅꯠꯇꯕ꯭ꯔꯣ?" ꯄꯤꯌꯥꯏꯅꯨ ꯂꯂꯠ ꯇꯧꯗꯨꯅ, "ꯑꯩ
ꯑꯩ ꯄꯤꯌꯥꯏꯅꯨꯒꯤ ꯃꯇꯧꯗꯨꯗ ꯀꯥꯟꯇꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯑꯩꯒꯤ ꯔꯨꯝꯗ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯟꯇꯗꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯥꯈ꯭ꯔꯦ ꯁꯣꯝꯗ ꯄꯤꯌꯥꯏꯅꯨꯗꯨ ꯉꯛꯂꯦ ꯃꯃꯥꯅ ꯍꯥꯞꯄꯤ ꯑꯣꯏꯔꯝꯅꯤ ꯈꯜꯂꯤ ꯖꯤꯅꯥꯅ ꯀꯩꯒꯤ ꯐꯣꯟ ꯄꯨꯔ ꯂꯥꯛꯏꯅꯣ ꯄꯤꯌꯥꯏꯅꯨꯗꯨ ꯏꯌꯥꯡ ꯌꯥꯡꯅ ꯈꯨꯝꯗꯣꯔꯛꯏ ꯑꯩꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯥꯅꯅꯤ ꯂꯤꯟꯗꯥ ꯊꯥꯖ ꯖꯤꯅꯥ ꯉꯛꯅ ꯑꯦ ꯄꯤꯌꯥꯏꯅꯨ ꯐꯣꯟ ꯐꯥꯕꯒꯤ ꯄꯥꯁꯨ ꯄꯥꯈꯠꯂꯤ ꯑꯃꯨꯛꯁꯨ ꯍꯔꯥꯎꯏ ꯀꯥꯟꯇꯒ ꯋꯥꯔꯤ ꯁꯥꯅꯤ ꯈꯟꯕꯗ ꯄꯤꯌꯥꯏꯅꯨꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯀꯥꯟꯇꯅ ꯃꯉꯣꯟꯗ ꯑꯇꯝꯅꯅ ꯆꯩꯕ ꯉꯥꯡꯕ ꯑꯁꯤꯅꯤ ꯀ꯭ꯂꯥꯁ ꯃꯇꯝꯁꯨ ꯂꯣꯏꯔꯗꯨꯅ ꯀꯥꯟꯇ ꯊꯣꯛꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨ ꯃꯥꯒꯤ ꯕꯦꯒꯇꯨ ꯖꯤꯅꯥꯗ ꯄꯤꯈ꯭ꯔꯦ ꯚꯦꯟꯗ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯝꯗꯨꯅ ꯀꯥꯟꯇꯒꯤ ꯔꯨꯝꯗ ꯂꯥꯛꯏ ꯄꯤꯌꯥꯏꯅꯨ ꯊꯣꯡꯖꯤꯟꯅ ꯂꯦꯞꯇꯨꯅ ꯁꯔ ꯑꯝꯇ ꯆꯪꯉꯛꯀꯦ ꯀꯥꯟꯇꯁꯨ ꯄꯤꯌꯥꯏꯅꯨꯕꯨ ꯉꯥꯏꯕꯒꯨꯝ ꯂꯩꯔꯝꯃꯤ ꯆꯪꯉꯣ ꯐꯝꯃꯣ ꯄꯤꯌꯥꯏꯅꯨ ꯐꯝꯊꯔꯛꯇꯨꯅ ꯂꯨꯞꯊꯗꯨꯅ ꯂꯩ ꯀꯥꯟꯇ ꯄꯤꯌꯥꯏꯅꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯨꯜꯗ ꯐꯣꯟ ꯄꯨꯔꯛꯄ ꯌꯥꯗꯦ ꯅꯪ ꯍꯥꯟꯅ ꯈꯪꯗꯕ꯭ꯔꯥ ꯄꯤꯌꯥꯏꯅꯨ ꯇꯞꯅ ꯅꯣꯟꯊꯗꯨꯅ ꯈꯨꯝꯂꯛꯏ ꯈꯪꯉꯤ ꯁꯔ ꯈꯪꯂꯗꯤ ꯀꯩꯒꯤ ꯄꯣꯔꯛꯏꯅꯣ ꯑꯩꯅ ꯅꯠꯇꯦ ꯁꯔ ꯏꯃꯥꯅ ꯍꯥꯞꯄꯛꯏꯅꯤ ꯀꯥꯟꯇ ꯄꯤꯌꯥꯏꯅꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯅꯣꯛꯅꯤꯡꯂꯛꯏ ꯐꯣꯟ ꯑꯗꯨ ꯄꯤꯌꯥꯏꯅꯨꯗ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯌꯥꯔꯦ ꯂꯩꯁꯥꯕꯤ ꯌꯥꯝ ꯁꯥꯒꯅꯨ ꯁꯥꯒꯦꯁꯨ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯈꯣꯀꯣ ꯄꯤꯌꯥꯏꯅꯨ ꯐꯣꯟꯗ ꯂꯧꯗꯨꯅ ꯍꯥꯏꯔꯛꯏ ꯊꯦꯡꯛ ꯌꯨ ꯁꯔ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯌꯥꯏꯅꯨ ꯊꯣꯛꯈ꯭ꯔꯦ ꯀꯥꯟꯇ ꯄꯤꯌꯥꯏꯅꯨ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯦ ꯂꯩꯁꯥꯕꯤ ꯌꯥꯝ ꯐꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯟꯇꯁꯨ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯃꯌꯨꯝ ꯆꯠꯅꯕ ꯊꯣꯛꯂꯛꯏ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯚꯦꯟ ꯃꯅꯨꯡꯗꯅꯤ ꯚꯦꯟ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯀꯌꯥꯝ ꯀꯨꯏꯗꯣꯏꯖꯥꯠꯅꯣꯅꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯕꯣ ꯖꯤꯅꯥꯅ ꯂꯥꯛꯅꯤ ꯀꯀꯥ ꯐꯣꯟꯗꯨꯁꯨ ꯉꯁꯥꯏ ꯊꯨꯕꯗꯨꯗ ꯃꯥꯁꯨ ꯚꯥꯞ ꯑꯣꯏꯗ꯭ꯔꯤ ꯑꯣꯏꯔꯝꯅꯤ ꯑꯍꯣꯏ ꯀꯀꯥ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯨ ꯐꯣꯟꯗꯨ ꯆꯨꯝꯅ ꯄꯥꯏꯔꯒ ꯂꯥꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯣꯟꯅꯔꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯆꯪꯗꯨꯅ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯁꯦꯜꯐꯤ ꯇꯧꯗꯨꯅ ꯂꯥꯛꯏ ꯖꯤꯅꯥꯅ ꯑꯦ ꯀꯩꯅꯣ ꯇꯧꯏꯗꯨꯅ ꯄꯤꯌꯥꯏꯅꯨꯗꯨ ꯖꯤꯅꯥꯗ ꯌꯦꯡꯅ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯁꯦꯜꯐꯤ ꯁ꯭ꯀꯨꯜꯒꯤ ꯁꯦꯜꯐꯤ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯅꯣꯛꯂꯛꯏ ꯄꯤꯌꯥꯏꯅꯨꯁꯨ ꯚꯦꯟꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯚꯦꯟ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯆꯩꯔꯛꯇ꯭ꯔꯣ ꯆꯩꯔꯛꯇꯦꯗ ꯀꯀꯥ ꯂꯣꯏꯔꯦ ꯚꯦꯟ ꯃꯅꯨꯡꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯂꯨꯆꯤꯡꯗꯨꯅ ꯁꯦꯜꯐꯤꯕꯨ ꯇꯧꯕꯋꯣ ꯏꯁꯩꯕꯨ ꯇꯧꯕꯋꯣ ꯅꯨꯃꯤꯠꯁꯤꯒꯤ ꯍꯜꯂꯛꯄꯁꯤ ꯑꯋꯥꯕ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯄꯤꯌꯥꯏꯅꯨ ꯌꯨꯝ ꯌꯧꯔꯦ ꯄꯤꯌꯥꯏꯅꯨꯗꯨ ꯌꯨꯝ ꯌꯧꯕꯒ ꯈꯪꯍꯧꯗ꯭ꯔꯦ ꯄꯤꯌꯥꯏꯅꯨꯅ ꯑꯌꯥ ꯌꯥꯝ ꯊꯨꯏ ꯀꯀꯥ ꯚꯦꯟ ꯗ꯭ꯔꯥꯏꯚꯔꯗꯨꯁꯨ ꯅꯣꯛꯂꯛꯏ ꯄꯤꯌꯥꯏꯅꯨꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯚꯦꯟꯗꯨꯁꯨ ꯊꯧꯈ꯭ꯔꯦ ꯐꯣꯟꯗꯨ ꯅꯝꯗꯨꯅ ꯄꯤꯌꯥꯏꯅꯨ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯆꯥ ꯂꯥꯛꯄꯒꯤ ꯁ꯭ꯀꯨꯜ ꯚꯦꯟ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯁꯨ ꯊꯣꯔꯛꯄꯅꯤ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯍꯩ ꯐꯣꯟꯗꯨꯗꯤ ꯀꯩꯗꯧꯕꯒꯤ ꯁ꯭ꯀꯨꯜꯗ ꯄꯨꯔꯤꯅꯣ ꯄꯤꯌꯥꯏꯅꯨ ꯊꯧꯁꯥꯗꯨꯅ ꯐꯣꯟꯗꯨ ꯃꯦꯅ ꯃꯦꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯍꯥꯞꯈꯩ ꯍꯥꯞꯄꯤꯔꯛꯑꯒ ꯃꯃꯥ ꯊꯦꯡꯛ ꯌꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯦꯝꯆꯥꯅ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯍꯥꯞꯈꯤꯗꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯊꯥ ꯑꯃ ꯍꯦꯟꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨꯁꯨ ꯀꯥꯟꯇꯕꯨ ꯃꯍꯧꯁꯥꯒꯨꯝ ꯂꯣꯟꯅ ꯌꯦꯡꯕ ꯐꯣꯡꯅ ꯌꯦꯡꯕ ꯂꯦꯞꯇꯦ ꯀꯥꯟꯇꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯕꯁꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯥꯟꯇꯅ ꯉꯥꯡꯅꯕ ꯍꯥꯏꯗꯨꯅ ꯂꯝ ꯍꯦꯟꯕꯁꯨ ꯍꯦꯟꯒꯠꯂꯝꯃꯤ ꯁ꯭ꯀꯨꯜꯗꯅꯤ ꯄꯤꯌꯥꯏꯅꯨꯗꯨ ꯃꯁꯥ ꯉꯝꯗꯦ ꯑꯣꯐꯤꯁꯇꯒꯤ ꯁꯨꯇꯤ ꯂꯧꯔꯨꯁꯦ ꯍꯥꯏꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯍꯥꯏꯔꯝꯃꯤ ꯖꯤꯅꯥꯅ
Nasana sunada na ko. Pi, nagsidi. Piyaino na. Sidi, noy na udabalay nani. Ay se, naribani. Linda do noklaga. Piyaino si, nari. Yaro chalo. Gina, nangachaminauro. Gina na. Tali, pi nagsidi. Warren, principal na chayni ko. Kaya daw bagi chay no. Law. Anidu office room dala Piyaino makutasu school gi diary ama pairi. Principal gi room da changadra hairaga kanda gi room lom da oina la Lambi ona ba du da Jinadu Piyaino da har Pi, nang chali da o. Wadu haibaga nang dre Piyaino na fatat kre. Ay sukhangi, lagda law, ay tunginaro. Jina masado pakatli. Masu wadu makataru dre kanda giru manak tuyok sila Piyaino thongdu kokok thili kanda che yeng lambani thong thilapa du di yeng khala Piyaino ga Jina ga lepang badu ubada ngak nang la kanda na kidorge na bani bo Piyaino na sir amte changake kanda su haibagu mawok tu nomi Ani du su sanglak tu na pamthar Jina di mihul du paithokadore. Kaita na saibano, nabani na laise. Piyaino na, sir, suti loge. Suti loge de principal dagi loge ni. Ado fari, kanano narise, Jina ro. Kandagi wakal di Jina mali naribadu. Tufak tufay chando na kirup mangonde yung na pambadu da. Adubu mana khalibadu tayonare. Piyaino do thawsadana yang hektar Sir, nate, aini. Kante do ngakna. Nang dinasado kim do bumwandida. Kante na adum na harakpadu dadi Piyaino do mamay ko do isuksukre. Makok do makutiyat na paido na makok chi haibagum nami. Kanta du khangauda na orakliba Piyaino gi mawong du da nonginglabani. Kanta nakfetawrag hangla Kayo ni ngamjino. Piyaino na kokse yam chi isa. Ayo. Asi haidu na makok chikpa mana na batok sinay. Kanta na Furi, school diary do piramu. Sida, ay principal dagi suti lawirage. Piyaino haujikta da makok si haidu na layramba adu makok du fatnong khalaktu na nakfetawrag harai Thank you sir. Asi haidu na prep thokre. Jina du tholokpaga sorsang na amuktang handura Jina na siramnida. Piyaino sinoklaga Lau yari, ay benda ngaram lagi. Yum dah loy taba. Yum halati ay hingaroy. Ani du warisa sadu na lakpana makoy gi class ore. Piyaino du beg putuk du na sakpo chili. Linda na. Iharaba. Jina na. Ay mihun ga sutrabani ko langno. Asi haidu na Jina du magi phamam da changsin du na phamkre. Piyaino na. Ay thoe ko. Asi haidu na gam chatkre. Piyaino na thokibadu amar yengdu na kaidorabanu khalawi. Somda na kanta Piyaino gi diary adu hangdokdu na munna yengdu na laikre. Thajidaba angakpa supawi. Adubu kanta gi maithungdadi saubagi mamisu tade harauba nungaibagi mamisu tade. Piyaino du ben khamli baromda chongsong du na lai. Moigi ben driver singdu upambi makhongda phamduna khubak phubi sanari. Piyaino moigi ben driver du ki manakta lai. Piyaino na kaka driver du na Ohima Piyaino nangdi class yaudrabo. Oy kaka isa nungaite na. Adudi kaka nang buhana thilu haibro. Piyaino su momonok laga. Ihani kaka mayang puna chalage. Ado kaka
ꯍꯥꯏꯌꯨꯅꯦ ꯀꯩ ꯍꯥꯏꯅꯤꯡꯒꯦ? ꯀꯀꯥ ꯐꯣꯟ ꯄꯤꯌꯨ, ꯑꯩ ꯚꯦꯟꯗ ꯁꯨꯝ ꯂꯩꯕꯗꯣ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯏꯌꯦ꯫ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯃꯥꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ꯫ ꯄꯤꯌꯥꯏꯅꯨꯁꯨ ꯍꯔꯥꯎꯅ ꯂꯧꯗꯨꯅ ꯚꯦꯟ ꯈꯥꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯐꯣꯟꯗꯨꯗ ꯌꯨꯇ꯭ꯌꯨꯕ ꯆꯪꯗꯨꯅ ꯃꯨꯛꯕꯥꯡ ꯌꯦꯡꯗꯨꯅ ꯃꯇꯝ ꯂꯦꯜꯂꯤ ꯄꯤꯌꯥꯏꯅꯨꯗꯨ꯫ ꯁ꯭ꯀꯨꯜ ꯁꯨꯇꯤꯁꯨ ꯊꯥꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯜꯂꯛꯅꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯤꯌꯥꯏꯅꯨ ꯃꯄꯥꯒ ꯆꯥꯛ ꯆꯥꯔꯤ꯫ ꯃꯃꯥ ꯃꯦꯝꯆꯥꯅ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯂꯤ꯫ ꯁ꯭ꯌꯥꯝꯅ "ꯏꯆꯥꯇꯣꯝꯕꯤ, ꯃꯦꯇ꯭ꯔꯤꯛ ꯊꯥꯗꯧꯕꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯕꯣꯔꯗꯤꯡꯗ ꯑꯣꯏꯅ ꯂꯩꯔꯒ ꯍꯣꯠꯅꯔꯣ." ꯃꯦꯝꯆꯥꯁꯨ ꯃꯆꯥꯅꯨꯄꯤꯅ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯃꯥꯁꯨ ꯋꯥꯗꯨꯗ ꯌꯥꯎꯔꯛꯏ꯫ ꯃꯦꯝꯆꯥꯅ "ꯕꯦꯝꯃ, ꯀꯨꯏꯅ ꯂꯩꯒꯗꯕꯁꯨ ꯅꯠꯇꯦ, ꯊꯥ 4ꯃꯨꯛꯇꯅꯤ." ꯑꯇꯩ ꯃꯇꯝꯗ ꯑꯣꯏꯔꯕꯗꯤ ꯄꯤꯌꯥꯏꯅꯨꯗꯨ ꯌꯥꯔꯛꯑꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯀꯥꯈꯤꯗ꯭ꯔꯕꯗꯤ ꯃꯥꯅ ꯌꯨꯝꯗ ꯂꯩꯔꯗꯤ ꯀꯥꯟꯇꯕꯨꯁꯨ ꯎꯕ ꯐꯪꯂꯔꯣꯏ ꯈꯜꯂꯛꯏ꯫ ꯄꯤꯌꯥꯏꯅꯨꯅ "ꯑꯣꯏ ꯄꯥꯕꯨꯡ." ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯊꯥꯖꯗꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯌꯦꯡꯅꯩ꯫ ꯁ꯭ꯌꯥꯝ ꯄꯤꯌꯥꯏꯅꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯊꯥꯖꯕ ꯋꯥꯠꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯁꯦꯡꯂꯕꯣ ꯏꯆꯥꯇꯣꯝꯕꯤ ꯅꯪꯅ ꯍꯥꯏꯁꯤꯕꯣ?" ꯄꯤꯌꯥꯏꯅꯨ ꯆꯥꯛꯇꯨ ꯆꯥꯅ ꯆꯥꯅ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ꯫ "ꯑꯣꯏꯕ ꯄꯥꯕꯨꯡ." "ꯑꯗꯨꯗꯤ ꯀꯩ ꯅꯨꯃꯤꯠꯇꯒꯤ ꯆꯪꯒꯦ ꯍꯥꯏꯕꯅꯣ?" ꯄꯤꯌꯥꯏꯅꯨ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅꯩ, ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯄꯥꯕꯨꯡ, ꯍꯥꯎꯅꯦ, ꯍꯥꯏꯌꯨꯅꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ꯫ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯁꯦ ꯄꯤꯕ ꯂꯣꯏꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯪꯂꯒꯦ." ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯌꯥꯅꯔꯦ꯫ ꯁꯣꯝꯗꯁꯨ ꯖꯤꯅꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯕꯣꯔꯗꯤꯡꯗ ꯂꯩꯅꯕ ꯍꯥꯏꯔꯤ꯫ ꯖꯤꯅꯥꯁꯨ ꯑꯃꯔꯒꯤ ꯈꯟꯗꯨꯅ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯆꯪꯂꯒꯦ ꯍꯥꯏꯔꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯌꯥꯔꯤ꯫ ꯀꯥꯟꯇ ꯉꯁꯤꯗꯤ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯃꯥ ꯃꯦꯝꯃ ꯊꯣꯡꯕ ꯉꯝꯃꯣꯏ, ꯃꯁꯥ ꯉꯝꯗꯦ ꯇꯧꯔꯤꯕꯁꯤ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯔꯕꯅꯤ꯫ ꯃꯦꯝꯃ ꯊꯧꯑꯣꯏꯟꯀꯤ ꯇꯧꯔꯤꯕꯅꯤ ꯃꯆꯥꯅꯨꯄꯥꯗ꯫ ꯀꯥꯟꯇ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯃꯄꯥꯕꯨ ꯀꯧꯔꯛꯏ꯫ "ꯕꯕꯥ, ꯑꯣ ꯕꯕꯥꯎ." ꯀꯨꯃꯥꯔꯅ "ꯑꯣꯏ ꯀꯩꯗꯧꯔꯒꯦ? ꯆꯥꯛ ꯊꯣꯡꯕꯗꯣ ꯍꯩꯇ꯭ꯔꯗꯤ ꯅꯇꯨ ꯊꯤꯔꯣꯅꯦꯍꯦ." ꯀꯥꯟꯇ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ, ꯃꯆꯤꯟꯗꯨꯁꯨ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯤ꯫ "ꯑꯩꯅ ꯃꯣꯏ ꯆꯥꯛ ꯊꯣꯡꯂꯗꯤ ꯆꯪꯉꯔꯣꯏꯗꯧꯅꯤ, ꯏꯃꯥꯅ ꯊꯣꯡꯂꯒꯅ ꯆꯥꯛꯁꯪꯁꯤꯗ ꯐꯝꯗꯨꯅ ꯂꯩꯅꯦꯕ." ꯀꯥꯟꯇ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯄꯥ ꯀꯧꯊꯣꯛꯇꯨꯅ ꯄꯤꯖꯈ꯭ꯔꯦ꯫ ꯃꯦꯝꯃ ꯆꯥꯛ ꯇꯣꯛꯄꯒ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯃꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯀꯥꯟꯇ ꯊꯕꯛ ꯃꯌꯥꯝꯗꯨ ꯇꯧꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯅꯍꯥꯟꯈꯩ ꯇꯧꯕ ꯑꯣꯏꯔꯤꯕ ꯅꯠꯇꯕꯅꯤꯅ ꯃꯁꯥꯗꯨ ꯏꯉꯥꯎ ꯉꯥꯎꯏ꯫ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯅꯤꯡꯊꯤꯅ ꯐꯦꯡꯕꯁꯨ ꯂꯣꯏꯔꯦ꯫ ꯋꯥꯏꯁꯨ ꯅꯥꯟꯅ ꯇꯩꯊꯣꯛꯂꯝꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯀꯥꯟꯇ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯦꯛꯇ ꯍꯥꯏꯊꯔꯛꯏ꯫ ꯀꯥꯟꯇꯅ "ꯋꯥꯍꯩ ꯑꯁꯤꯗꯤ ꯅꯨꯄꯤ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯋꯥꯍꯩꯒꯨꯝꯗꯨꯅ." ꯐꯣꯟꯗꯣ ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯄꯪꯃꯦꯠꯇ ꯃꯦꯠꯂꯤ꯫ ꯋꯥꯈꯜ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯄꯤꯌꯥꯏꯅꯨꯅ ꯄꯤꯔꯛꯈꯤꯕ ꯐꯖꯅ ꯄꯦꯛ ꯇꯧꯔꯕ ꯕꯣꯛꯁ ꯑꯗꯨ ꯂꯧꯗꯨꯅ ꯐꯃꯨꯡꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯅꯍꯥꯟ ꯃꯈꯩ ꯀꯥꯟꯇ ꯕꯣꯛꯁ ꯑꯗꯨ ꯀꯥꯎꯊꯣꯛꯄꯅꯤ꯫ ꯃꯥꯅ ꯄꯨꯔꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯝꯈꯤꯕꯗꯒꯤ ꯅꯣꯡꯃꯇꯁꯨ ꯄꯥꯏꯔꯨꯗꯦ, ꯉꯁꯤ ꯄꯥꯏꯔꯤꯕ ꯑꯁꯤ ꯅꯠꯇꯅ꯫ ꯀꯥꯟꯇ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯋꯥꯏꯠ ꯀꯂꯔꯒꯤ ꯃꯦꯟ ꯁꯔꯠ ꯑꯃꯒ ꯄꯦꯟ ꯑꯃꯒ ꯌꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯥꯟꯇ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯝꯗꯨꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯏ꯫ ꯄꯤꯌꯥꯏꯅꯨ, ꯖꯤꯅꯥ, ꯂꯤꯟꯗꯥ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯪꯀꯜ ꯑꯃ ꯂꯥꯛꯇꯨꯅ ꯄꯤꯌꯥꯏꯅꯨ ꯍꯣꯏꯒꯤ ꯀ꯭ꯂꯥꯁꯇ ꯆꯪꯉꯛꯏ꯫ ꯑꯪꯀꯜ ꯑꯗꯨꯅ "ꯄꯤꯌꯥꯏꯅꯨ ꯌꯥꯎꯕ꯭ꯔꯣ?" ꯄꯤꯌꯥꯏꯅꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ "ꯌꯥꯎꯋꯦ ꯑꯪꯀꯜ, ꯁꯥꯔ ꯀꯥꯟꯇꯒꯤ ꯔꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯪꯀꯜ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯄꯤꯌꯥꯏꯅꯨꯗꯤ ꯀꯥꯟꯇꯅ ꯃꯥꯕꯨ ꯀꯧꯔꯤꯕꯒꯤ ꯃꯔꯝ ꯈꯪꯉꯤ꯫ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯈꯪꯗꯨꯅ ꯂꯥꯛꯏ꯫
ꯄꯤꯌꯥꯏꯅꯨꯅ "ꯁꯔ, ꯑꯝꯇ ꯆꯪꯉꯛꯀꯦ." ꯀꯥꯟꯇꯅ "ꯆꯪꯉꯣ, ꯐꯝꯃꯨ." "ꯊꯦꯡꯛ ꯌꯨ ꯁꯔ." ꯀꯥꯟꯇ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ, ꯑꯗꯨꯒ ꯄꯤꯌꯥꯏꯅꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡꯗꯨ ꯁꯥꯎꯕꯒꯤ ꯃꯤꯠꯌꯦꯡꯅꯤ ꯍꯥꯏꯕ ꯄꯤꯌꯥꯏꯅꯨꯁꯨ ꯑꯗꯨꯝ ꯈꯪꯂꯤ꯫ ꯄꯤꯌꯥꯏꯅꯨ ꯀꯥꯟꯇꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯏꯗꯨ ꯂꯨꯞꯊꯈꯤ꯫ ꯀꯥꯟꯇ ꯇꯞꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ꯫ "ꯁꯦ, ꯅꯪꯒꯤ ꯗꯥꯏꯔꯤꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯌꯥꯏꯅꯨꯒꯤ ꯗꯥꯏꯔꯤ ꯑꯗꯨ ꯄꯤꯔꯛꯏ꯫ ꯄꯤꯌꯥꯏꯅꯨ ꯃꯥꯒꯤ ꯗꯥꯏꯔꯤꯗꯨ ꯇꯞꯅ ꯂꯧꯏ꯫ ꯀꯥꯟꯇꯅ "ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ? ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯈ꯭ꯔꯒꯦ?" ꯄꯤꯌꯥꯏꯅꯨ ꯀꯥꯟꯇꯗ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯛꯏ, ꯋꯥꯗꯤ ꯈꯨꯝꯂꯛꯇꯦ꯫ "ꯅꯪ ꯅꯁꯥꯅ ꯉꯁꯤ ꯑꯁꯣꯏꯕ ꯑꯃ ꯇꯧꯖꯈ꯭ꯔꯦ ꯈꯪꯗꯤ ꯈꯪꯕ ꯅꯠꯇ꯭ꯔꯥ?" ꯄꯤꯌꯥꯏꯅꯨ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ꯫ "ꯀꯔꯤꯒꯤ ꯈꯪꯅ ꯈꯪꯅ ꯇꯧꯔꯤꯕ ꯅꯪꯗꯤ?" ꯄꯤꯌꯥꯏꯅꯨ ꯅꯣꯟꯊꯗꯨꯅ ꯑꯗꯨꯃꯛ ꯂꯩ, ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯀꯥꯟꯇ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯅꯆꯤꯟ ꯃꯥꯟꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯈꯨꯝꯕ ꯀꯩꯗꯧꯒꯦ?" ꯄꯤꯌꯥꯏꯅꯨ ꯃꯁꯥꯗꯨ ꯄꯥꯈꯠꯂꯦ, ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯦ, ꯃꯄꯤ ꯏꯔꯥ ꯆꯦꯟꯕ ꯍꯧꯔꯛꯏ꯫ "ꯅꯪꯒꯤ ꯗꯥꯏꯔꯤꯗ ꯏꯔꯤꯕꯗꯣ ꯄꯥꯔꯛꯑꯣ ꯅꯁꯥꯅ." ꯄꯤꯌꯥꯏꯅꯨ ꯇꯨꯃꯤꯟꯅ ꯐꯝꯃꯤ꯫ ꯀꯥꯟꯇ ꯍꯟꯗꯛꯇꯤ ꯇꯦꯕꯜ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯊꯥꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ "ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯑꯩ ꯇꯥꯅꯕ ꯍꯧꯅ ꯄꯥꯔꯛꯀꯗꯕꯅꯦ." ꯄꯤꯌꯥꯏꯅꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯗꯥꯏꯔꯤ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯀꯥꯟꯇꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯛꯏ꯫ ꯀꯥꯟꯇ ꯄꯤꯌꯥꯏꯅꯨꯗ ꯁꯥꯎꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫